ngasi exploring knowledge YouTube channel asina mayamgidamukta pujarakli Copa America. Copa America haibasi international gi thakta pangthokpa football tournament singi manungda khwaidagi ariba tournament amani FIFA gi makhada leiba confederation taruki manungda South America gi CONMEBOL confederation gi makhada pangthokpa tournament amani hauki basahi 2020 da pangthokani tauramba nifutare suba Copa America 2020 tamthiraba COVID-19 pandemic na maram oiraga bekhoki tournament asi 2021 gi June gi tang 13 digi horaga July gi tang 10 pauba country 10 na saruk yaduna Brazil da pangthoklagani tasengbadi tournament asi Colombia amadi Argentina da pangthokani taurambani adubu Colombia gi president Ivan Duque Marquez ki mayokta protest tawuna maram oiraga 2021 gi May 10 da Colombia na co-host abigi khutongchaba lothokhi matung tarakpada co-host oramba Argentina su COVID-19 case masing hengalakpadagi tournament asi Argentina dagi hongdoknaba 2021 gi May gi tang 30 da warep lawkhi thangnaba numita CONMEBOL na Brazil da pangthoknaba lepnakhi Copa America karamna horakhi habagi matangda makhata na taminasi South America da ihan hanba oina 1859 da Peru da laiba Lima Cricket and Football Club ki football team ama semki madugi matung 1893 da Argentina Football Association su linkhatkhi 20th century gi angan basrokta football gi ho hengalakpadagi international gi thakta ahanba oina Argentina da 1910 da May Revolution gi sahi sama subagi ningsingbaga mari lenana tournament ama pangthokhi tournament adu Chile amadi Uruguay su saruk yakhi adubu tournament adu CONMEBOL na sakhangwa tournament amadi oikhide madugi matung ikan Canada na sahi taruk ki matung da 1916 da Argentina gi ningkha tamagi sahi sama surakpabu ningsingba oina country mari Argentina Chile Uruguay Brazil na saruk yaduna Argentina da pangthokhi tournament adugi maming Campeonato Sudamericano de Football haina kaukhi masini akoina hojik Copa America haina khangnariba tournament asigi ahuba edition masida Uruguay na Argentina ga sanaba aroba match ta 0-0 da draw chatuna Argentina dagi point henduna ahanba champion oikhi tournament asi mai pak na pangthokpa adu ubada Uruguayan Football Association gi board member Hector Rivadavia na Argentina Brazil Chile amadi Uruguay country mari asigi confederation ama semnaba wa hudukhi July gi tang 8 Argentina gi ningkha tamba numita confederation Sudamericana di football mayamna CONMEBOL haina khangnaba asi semkhi masigi matung 1921 da Paraguay gi football association na CONMEBOL confederation da yawaktuna tournament asigi manga suba edition da ahanba oina saruk yakhi Bolivia amasung Peru su mathang sina 1926 amadi 1927 da tournament asida yawrakhi 1930 da pangthokhiba ahanba FIFA World Cup ki matung Uruguay amadi Argentina Football Federation anigi muknabana maram oiraga matung tarakpa sahi khara tournament asi pangthokpa ngamkhide 1935 tagi tournament adu amu hana pangthokpa horakhi 1939 gi 35 suba edition da Ecuador ahanba oina saruk yarakhi Colombia amadi Venezuela su ahanba oina mathang sina 1945 amadi 1967 da tournament asida saruk yarakhi tournament asi changnaina pangthokpa ngamlamde amadi tournament asigi edition kaya amasu official oidaba yaukhi sahi amada anirak tawbusu yaukhi 1959 da Argentina da amuk tawkhi amadi sahi simakta da Ecuador da amuk tawkhi sahi nipan lepluruba matung 1975 tagi amuk tournament asi sinba hokhi edition asidagi official oina tournament asibu Copa America haina maming thonki maming onkraba matung tournament ki format su hongdoktuna sahi mari mari lairaga changnaina pangthokhi 1993 gi Ecuador da pangthokhiba 63 suba edition da ahanba oina South America gi wangada leiba country ani USA amadi Mexico da invite tawduna saruk yahankhi madugi matung 2016 da nifumunga suba edition da country taruk haibadi Costa Rica USA Haiti Jamaica Mexico amadi Panama invite tawduna CONMEBOL gi country taraga punsalaga punna country tara tarukna saruk yaduna tournament asi hongdorakpagi sahi sama subagi akhanaba edition mai pangna pangthokhi tournament asida Uruguay na champion 35 rak oiduna khwaidagi mai pakpa team oidi amadi Argentina na 30 rak champion oiduna Uruguay gi mathangda khwaidagi mai pakpa oidi Brazil na 9 rak mai pakre Peru Chile Paraguay na anirak mai paktuna mathangda leiri Bolivia amasung Colombia na amuk lak champion oiba ngamkhre ngasi phawbada Copa America gi winner da piba trophy makhal ani sinakhre ahanba trophy asina kg mapal lumba
सेंटीमीटर 103 वांगबा सिल्वर साबा ट्रॉफी असिनी मसी हौजिक फाउबा सिजनरी अनीसुबा ट्रॉफी अदुना 2016 दा पांगथोखिबा अखनबा एडिशन अदुगी दमकता USA की इपिको स्टूडियोस ना डिजाइन तौरगा इंग्लैंड की लंदन वर्कशॉप ऑफ थॉमस लाइटना साबनी मसीगी अदुमना केजी 7.1 नी अदुगा अवांगमना 61 सेंटीमीटर नी 24 कैरेट गोल्ड ना कवर तवी लोइनाना कॉन्मेबल अमदी कॉन्काकेफ कॉन्फेडरेशन अनीगी एम्ब्लेम सु ट्रॉफी अदुगी मसादा हाई चैंपियनशिप असिगी एडिशन निफु तरुलक पांगथोखिबदा हौजिक फाउबदा अर्जेंटीना की मिडफील्डर नोबर्टो मेंडेस अमदी ब्राजील की जिजिनहो अनीना गोल 13 चंदुना गोल ख्वाइदगी मसिंग यामना चनबा फुटबॉलर ओइरी 2021 की जून 13 होगदोरिबा 93 सुबा एडिशन असिदा कॉन्मेबल कॉन्फेडरेशन की मखादा लेबा कंट्री 10 ना सरुक यादुना पांगथोकलगनी टीम 10 अदुना ग्रुप अनी थोकना खाइदोकलगा ग्रुप अमममदगी टीम मरी खंगतुना पुन्ना टीम 9 नॉक आउट स्टेज सानगदौबनी टूर्नामेंट असिदा पृथ्वीदा ममिंग लेरबा प्लेयर कया अमा याउरी खुदम ओइना अर्जेंटीना की लियोनेल मेसी सर्जियो अगुएरो ब्राजील की नेमार रोबर्टो फर्मिनो चिली की अलेक्सिस सैंचेज कोलंबिया की जेम्स रोड्रिगेज असिना सिंबा ममिंग पनबा याय पुन्ना मैच 19 सानगदोरिबा टूर्नामेंट असिगिदमक कोविड-19 की चैथेंग मरक्ता पाबोक याउदना पांगथोकनबा पुनमक सेम साबा लोइख्रे करंबा टीमना चैंपियन ओइगदगे हाइबदु मयाम पुन्ना येंगमिनरसि।